Miss Waldam Yang Tabiri Basumbo Yunam Anuradha de Binekono Krumzeri, Housing Maroiba Pauda. Chief Minister White Kemsana IDP Singer Interaction Dodona Awana Warisana Cray. Yai Perel Academy Hanimington by Academy among us a coxing the Hangdo Cray. Towards integration and sustainability haiba theme the World Anthropology Day Tharampang Thokre. Loinana ITLF as a unlawful organization ne haina lautupi haina Mahisho Tonazon of Pundokre. How's the person on a bizarre? Irangna maram ko iduna tonga relicam the lady ba puropa anige IDP singda masamasagi yumda hanzaba yaraba singda lengang na pigadaba warpa sampam sing pitoki baglonana relicam the lady ba singe award apa menkanaba sampam sing Chief Minister White Kemsana masamasagi banka account singda panganba haukre amadi masamasagi yumda hanzinba yaraba singka hanzinaba lenga ki marilainaba singda kangalakpaga loinana Hanzinba Yadana Ladiba Singso Hanzinaba Purobanigi Marakta Peace Puranaba Kana Honari Haina Chief Minister Yunam Kemsana Pongdokre. The Minister na Pongdokibada Chief Minister na Pangan Kiba Sempampa Aduda Hana Mamang Matamda Lisenkungi Sentang Pangang Kraba imung liseng mapan chatret nipunda anisoba liseng kunda piki bagloinana hana pangtriba imung liseng mapan chahum taramanga da liseng kun manga kudata magi account singda kapsen ke masigi sumatakta IDP singi tumna chana ba polam sing laina na balupal sing ka aniga chamre kunda masu IDP amamam da kapke loisilakpada IDP singa interaction tamna tuna awa ana wari ke susana ke Ngasi Chief Minister Yunam Kemsana Langongge National Games Village the Leba Alternative House and Complex da Jangjapam Lotuna Ladiba Lanchana Riba Miamga Unakibagloinana Mapamaduda Achamba Taurama Ama Pangtoktuna Chief Minister Gi Miang Makada District Administration Ge Kutang da Selge Mating Sink Adu Jing Amadi Tamgi Tongamba Mapam Singda Hangba Rally Camp the Ladiba IDP Shingi Masamasage Bank account the Taduna Yahon K. Amaramda ngasagi tarampa aduda kangpopi amate swar champurgi tonga mapam singdagi so bilensingi kuthangda sarugya khibagaloinana mapam adugi IDP singa Chief Minister ga wari sanaduna khudong chadaba singka PAODAM ke ngasagi taramadda video conference ke kuthangda Jorchampur Assam constituency ke MLA Elang Khaute Pauline Lan Haukip Amadi Nemsa Kibzen su video conferencing ge kutang da saruya ke Amadi Taramadda Chief Minister na Luching Duna Lakhibani Maduda Minister Kuraijam Lokent Pasoi Assembly Constituency ge MLA Sapam Kunsake Sor Allies Keba Uripo Assembly Constituency ge MLA Rekhmani Amadi Kaisamthong Assembly Constituency ge MLA Nishikanta Sapam su saruya ke Loinana Imphal West District ke DC Amadi SP Yauna District Administration के official संगसु सरुग्या के IDP सिंगी जगह तो सुलेबी बात IDP की सिंगाउ सिंग वैली तो सुलेबी बात सिंगाउ सिंग सिंगी मालक का मुंशी जाना बगी मरियम फोरम ना बात ऐना फिल तो चली लोइना ना नसीगी असीगुम लबा बगी कनु सिदा ऐना हान सिदा मांग तो लाक्सबली Kapila siya policing aniga sing aniga samling ko pinupakay na ko kasani si mupakay tayo sing ito dalayo gabi Manipur ke Chief Minister Yunam Kemsan ke Poktak Matungina Kaksing Kendra ke MLA Mayanglamam Rameshon Deputy Commissioner Kaksing Opuluri Chaitena IAS Kalonana Kaksing area ke rally camp sing dalaiba IDP singa unaduna wari watai sanakre Loinana IDP singda lengana piba selge tengbang su MLA na yan thokre
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ ꯑꯍꯨꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯟꯖꯟꯅꯔꯛꯂꯒ ꯀꯛꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ IDPꯁꯤꯡꯒ MLA ꯔꯥꯃꯦꯁꯣꯔꯒ ꯎꯅꯕ ꯑꯃꯗꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯛꯆꯤꯡꯒꯤ SC/ST ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯛꯆꯤꯡ ꯎꯄꯨꯂꯨꯔꯤ ꯆꯩꯇꯅ IAS SDC ꯍꯦꯗꯀ꯭ꯋꯥꯇꯔ ꯀꯛꯆꯤꯡ ꯊꯥꯡꯖꯝꯕ ꯁꯪꯒꯤꯇꯥ SDC ꯀꯛꯆꯤꯡꯒꯤ ꯍꯤꯖꯝ ꯖꯣꯔꯖ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯅꯥꯎꯔꯦꯝ ꯒꯣꯄꯥꯜ ꯔꯦꯂꯤ ꯀꯦꯝꯞ ꯀꯃꯤꯇꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ All Is Home Kaksing Kha Manipur College Kaksing SC/ST Girls Hostel Kalyan Ashram Kaksing Kha amadi Kaksing Wairi Kongoi Rally Camp da leiba IDP nifumanga lengang na DBT ki khutangda piba selgi tengpangi dami check sing MLA Rameshone enthoke loinana IDP singna hainingba wafam kya su phungdo handuna khananainaki ngasi yenthokiba sempam ase IDP amamamge oina lupa lising aniga chamri kun lising ani chamri kun ne hairi tharamaduga mari leinana MLA mayang ramam Rameshona phungdokibada Manipurda anabulenga ka ama lakpaga loinana Chief Minister Yumnang Khamsana rally camp da leiriba singidamakta yamna pungning changna honaduna IDP singi pifam tokpa paisa yamna tuna pitokpa yum Saba Luishandriba Amadi Sadriba Singi Pipam Tokpa Paisa Yamna Tuna Pitunaba Yumda Hansanba Yadana Ladiba Sing Hansanaba Yananaba Lengana Angamba Takta Honagani Haina IDP Shing that has a PU Hairakudagi Nasigi Toramba Sepang Topani Sim Minister na Harapakaloinana Kaksan Kendragi Manungda Leba Rally Camp Singda Ladiba Singa Punamag Awaba Nuaitaba Nangdanaba ataba matamda mausagi punsida hanjinaba Deputy Commissioner amadi mahagi timga khusamnaraga kanna honage haiki Deputy Commissioner Kaksing Upulari Chaitanana Pondorokibada rally camp da leiriba sengka ase isa gi yumda hanba yananaba yamna kanna honari loinana rally camp da leiringai matamda so mayamgi awaba thengnadanaba honagani karigumba pendaba nuaitaba leirabasu haibiro haiki Manipur Lengana State Asada Togliba Iranka Asida Lansanatuna Rally Camp Singda Changjapam Lotuna Ladiba IDP Shingda Lengaki Maikedige Direct Benefit Transfer DBT ki Kudangda Benefit Sink Pigani Pibagi Tharam Bisnapur District ki Manung Chanpa Ulauka Sarjo Prefabricated House Rally Camp da Ladiba IDP Shingi Ngasi Tengmangmagi Sampam Sing Yantopagi Amadi Interaction Tobagi Tharam Pangthokre Namon Assembly Constituency MLA Su Oriba ex Education Minister Thamnazam Basanta Kumar SDC Nambol Toiding Zamp Sambunat BJP Nambol Mandangi President Ahong Sangbam Jiten Retier ZEO Bisnapur Nongthombam Jingkai Amadi Atay Lengake Makothongba Operation Singna Tharamaduda Maru Eba Mitunglan Sangoina Saruyaki Tharamdada MLA Thamnazam Basanta Kumar ga IDP Shinga interaction tawduna IDP Shingi Puningi Watake Amadi IDP Shingda Imung Kudingi Lupalising Kunkungi Seksing Gentoki IDP Shingna Makoina Masagi Yumba Tadukuna Lanjanarakpa Numitaki Ngase Pawa Rally Campa Hangduna Zangjabam Piriba Lunana Awatba Laitanaba Honabada Committee na Yangsin Biba Amadi Lauriba Tawdangbo Tagapa Pundoki Ladiba Rally Camp Aduge Toilet Nuaitaba Tangnaba Apaba Ising Marangkaina Panganaba Man Road Tiki Rally Camp Pawa Langnaba Honabada Lambi Nuaitaba Drainage Matik Chana Laidabana Nungsutage Matamda Awaba Mayungnaba Electricity Leptana Pangba Ngamdaba Angangsing Iskon Laidi Kamadi Uniform Labor Ngamdaba Naragi Yelakpada Awaba Mayungnaba Keagi Matangda Emeleda Wakatke Lunana Tarambasida Sarugia Kiba Lengake Makotongba Operation Singa Wari Sanahanduna Awaba Konanaba Lambi Sinke IDP Shingna Angangsing Iskon Tabage Venda Bara Mamang Tadake Hauna Lengana Bibiriba Asina
awaba khara kokpa ngami makata na su masage mayum yodriba phawa pibiyo gas connection leitaba sing phangan biyo haina MLA da taksan khe RK Babita Kobe IDP amana so atai rally camp sing dade privacy leitabana awawa kya mayonariba adu rally camp asage oinadi imong ka amagi ka ama oibiduna awatpa leitanaba honabiba mapok simagi lamanton sinjare haina committee gi miyo singbo thagapa phongdoki MLA Thangna Sampasanto Kumana phongdoki bada rally camp da leiriba IDP shingi narak yelakpada laying bada mateng oinaba health card sananaba santoka henganaba labor card sananaba angang change larik uniform pinanaba marilanaba department singna kanna pihalagani thangnanaba aphaba ising marangkaina pinadaba rally camp ke akoibada ring road semnaba amadi koila thananaba drainage semnaba santok lambi pinaba honagani rally camp management committee na ngasi pawbada kathopaga loinana mateng ka pangduna lagli makatana su mateng pangkini ngasi imung chambaga kuntareta imung amada lupaliseng kun yenthokpa asi PR matung da lagba lenga ka asigi thoidongna singthaningai ni masigi mathakta imung khudingi monpak amamam lainana ba imung khudingda lupaliseng ka aniga chamri konta imung khudingi piragani Ani sini in program di aduga lena na agbe nasi mang dengan sendiri bang pergi children housing marriage sing chesi mayam ka IDP sing ka nasi interaction mana agbe communal ka mayam na happy ba dari ba ini yari ke ti agbe sarkar su central government ka tara ka kanna kone zari yari thamjage Emsunu sangsilakpa campaign for total education ke sarukama oina ngarang Thawang district manung channa leiba nimai chan enakaina high school da yengsang khong zat amasalubada school asage classroom building sing maning tinamatic sana leram da bathengnare haina lubasage information and publicity secretary Sarto Rainier komna thadrokpa chirolaman hairi seronesina high manipurna state road phangdring adike lengkha ke school asida Class 1 dagi 10 fawalai adubo oza yama matam chana school karambage khudam phanglabasu school asige classroom sing matik chana leram daba thenaki school ge building asesu ariba oibana repairing tawidabagi wall da crack satpa floor ge ayamba saruk sing kaiba thongnongna singba singso ayamba phibam chatana leram thenaki matam ge palibalenga kamadi education department ke mari leinaba singda award apa yang sembina ba oza singna application piramba thengnaki hauzik palibalenga ka amadi education department na mairoi singka maching yamna leba school asida mieng sangbiyo hairi abhaba kunai ema purangna ba abhaba mairoi sing puthongna ba pandamda hangdokpa yaparen academy haina mingthonba academy amang ase kakseng lamdongda Assam Rifles Camp manakta hangdokre academy ase hangdopage tharamda thonawsam jugent maitei founder yaripok yeneng coaching center mayang lamang koireng special contractor kakseng amasung naurem itio gaijin founder cum proprietor Pandam Coaching Institute kakseng ka ahumna athoiba lengbire perseng oina saduya ke academy ase hangdopage matangda academy ase ge founder Nelson mayang lambamna Pongdorokpada Manipur ge khambai ke dal leiriba mahi loisang sing amadi lamdam asida leiriba mahireu singbo aphaba amasung mapung phaba mahi ama pinanaba amasung ka aphaba Manipur khunai ama purangnaba pandamda Yaipharel Academy asilin khatpani Academy asida Jawahar Navodaya Vidyalaya JNB Sainik School Rashtriya Military School RMS amasung Rashtriya Indian Military College Rims na singbada angang singbo changhanduna mapung phaba amasung ka aphaba mahi ama tamhana bagi lamsing lamtak kaduriba academy amani academy asida thoidok hendungna hena haitoi sing thoiraba hana experience lairaba oza singna takpi tambi gadori mama mapa oibasingna masa singbo aphaba mahedi tambiningba adubo
masasing kamdona kadaida thazinduna mahitaman gani haibage wakanda loksingdi watpasing busu wakal taminaduna masasing ka aphaba mahitamba phanganaba academy asina mateng pangadoribani academy asina aphaba amasung chawkatpa khunai ama purangnaba honabada lamdam asigi miyamna su mateng pangbiyo haina phungdokhi competitive exam of the Saudi confidence and then exam technique school schools from the special features Indian National Congress Party na lebak asida miyam da hena yaipanaba amadi miyam tungidamakta tonga khongjang kyamarom Bharat Joro Nya Yatra Bharat Joro Yatra Sangbidan Bachao amadi MC Narega Bachao Abhiyan chingba khongjang kya maipangna lebak sinba thungna changsangkraba tungda party asibu hena mapangal kalhanaba anoba khongthang ka ama oina paikhalak leba Sangathan Sri Janta Abhiyan ge Manung Channa ngase Kaksing District oinasu ngase Block Congress Committee Kaksing ge office ta party asubo hena phagadhana nabage mifamba pangthopa kaloinana hiram ke ada khana naina nabage thaurang pangthokre ngase ge tharam aduda Sangathan Sri Janta Abhiyan Manipur ge observer Singh Vidyapati Sanjam Vice President MPCC Harisho Goswami Vice President MPCC W Ratan Kumar General Secretary MPCC Makoina Observer Singh ko ina sarugya ki loinana MPCC ge Treasurer former MLA MD Fazul Rahim District Congress Committee Kaksang President Rahman Chesaba former MLA Yangkom Surchandra former MLA Ilangbamba Dizamani MPCC ge Secretary Catherine Kennedy MPCC ge member Dr. Huidrom Zitena Singhba party asage masangnaba miyokyasu sarugya ke mifam aduga mari lainana mifamba adugi mangoinana Kaksang DCC amadi Chanden DCC ge AICC ge observer oina lakhiba Prapula Gudadena Paumi Singda Pundo Kibada Handag AICC na Nona Paikaliba Taurampa Asi Party Asabu Nona Rejuvenate Amadi Strengthened Taunanaba Paikaliba Kongtang Amani Loinana Sangathan Sri Santa Abhiyan SSA Asina Lamnamasada Ladyba Lebak Miam Party Asage elected member Singh Office Bearer Singh Amadi Logan CHO Singasu Hena Apaba Mari Ama Tamnanaba Angamba Honaragani Masida Sunatana Party Asida Hena Accountability Amadi Transparency Purangnaba So Ngamlagani Handak Nauna Lokalak Liba Kongtangka Asina District Singi Apaba responsible oiba leader khanduna landam asida asangba leader puthok pasu ngamlagani haibage ase pathajaba su thamle haina phungdokhi State Congress workers. We call upon Congress workers and well-wishers of democracy to actively participate in this Abhiyan. Help us identify leaders who reflect the Congress ethos and can lead with humanity, vision and courage. Thank you. Department of Anthropology, Dhanamajari University, Sinduna towards integration and sustainability, Haiba Thimda, World Anthropology Day Tharamp, D. Amba College of Science ke Central Hall the Pangtokre, Tharamaduda, Dhanamajari University ke Vice Chancellor Professor W. Chan Babu, College Development Council CDC ke Director Professor I. Sorojini Amade, DM College of Science, Dhanamajari University ke Principal Professor ke S.I.S. Birbalna, President Member Sekoina, Sarugya ke Bagaloidana, Oza Singh Amasung Mahiroi Shingasu, Sarugya ke Tharampa Aduke Manungchana World Anthropology Dega Mariledana exhibition ama President Members na Haudoke Amasung Dying Tradition of Manipur Haba Vision presentation Amasu Otke Taronga Mariledana Department of Anthropology DMP UG Head of Department Professor Tiamba Rebikantana Pongdurapada Tongan culture ladiba ase amata oina punsina chap manaba thaka amada thamba ngamnanaba honaba ase yamna mathau tai aige culture na khwaidiki henbani amasung maru aibani haiba wakalona adu thadoktuna haujak ladiba
khenaba culture kya ase amato oina hingminaba yananaba lambi puthokpa maru oi mase punambaka ase thabakta onthokpa ngamlabadi manaba apapa khunai ama oigani phungdokhi one-day training program on community mobilization and media activities haiba training ama samagra Shiksha Manipurna sponsor Tauraga ZEO DPO Jiripamna Sinduna Babu Parada Leba PWD Guest House ke conference hall da mapungphana pangthokre ngasigi thoramatu da principal headmaster headmistress of government aided school amadi SMC convener singsu saruyake Jadio Zirubam Taudam Amwasi Chanu MES DIL Roshan Maite Amade Retire Amp Ibochoba Singna Das the Pamdana Ngasiki Taramba Asida Wanganke Wangangoy Singna Wang Kraba Matunda Interaction Ge Taram Sopangtoke Maruina Skunsingi SMC na Tabak Pazana Tauduna Skunsing Jakonaba Amade Matamatangi Pirak Liba Pansing Niam Chumna Sijana Duna Hena Paba Mahiruishing Putokpa School Sing Oinaba Honaba Haibana Jingba Gasingi Matang Dasu Kananainaki Ukilaiba Simpamsi Miam da Justice Panghanba Ngamnanaba Ikok Tongba Hansingda Hangba Amadi Lairika Paba Lepayade Haiba Haugalakliba Mirona Kawyade Haina District and Session Judge Bisnupur Samom Ibzena Pondokre Wapamsi District Bar Association Bisnupurge Bar Holder Ngase Pangtokpa District Bar Association Bisnupurge Kutrabanga Suba Foundation Day Tharamda Athoba Mitolenge Warol Haikibadi Mana Makata Kibada Hansingdage Aikoina Hanghoba Aduna Lairikta Pangba Ngamdaba Knowledge Kayasu Pangbangami Madam Sina Makoibusu Ikai Kumnaba Ase Yamna Maru Oi Haiki Tharumdada District Bar Association Bisnupurge President Wahengbam Lata Amadi All Manipur Bar Association Ge President Jakpram Bimol Chandrasu Akanaba Mitunglasik Oina Sarugaki Wangangwe Kanasu District Bar Association Ase Haurapage Wari Association Asege members Singna Masang Naiba Pidam Ngai Oiba Masak Misa Kya Oikibake Wari Liduna Miam Punna Ningsing Minake Tharamdada Association Asige Layo Kraba members in Mapamda Hekaleka Tamduna Ikai Kunaba Utki Lunana Hana Simpampa Asidalenba Housingna Sahi Yamlakpadake Pota Kraba Al Singa Amadi Oza Singda Natke Pid Kudol Tamduna Ikai Kunaba Utki Manipur Puna Kunda Minariba Purup Singi Marakta Maitei Purupta Atamnana Mapam Karada Sangbayaroi Haiduna Kihan Kanganduna warning Pidagliba ITLF as a unlawful organization ne Haina Manipur Lengana Lautopio Hana Republican Party of India RBI Atwalege National Secretary Maheshwar Thamnazamna Pondokre Wapamasi Elite Trophy Kongwa Chekwan Sinduna first 5A side ED Men's Open Football Tournament Luishin Magi Gongba Uzekwanta Kunauda Leba Ratio Ground Pangtokiba Tharamda Sibges ke Waran Piraduna Pundo Kibani Tharamatuda Maheshwar Thaunasana Makatana High Manipur Ase House Tangdu Laita Balamda Pama Oiba Natri Manipurda Chalaikiba President Rulge Matam Loituna Anoba Miamge Oiba Lengaka Ama Lakpa Amasung Lengaka Sanalamdam Asage Chakwad Taurange Tabak Taramba Kea Leptana Paikale Leba Ase Dasang Harawa Pawi Edumapo Zahi Ohum Romp Toglak Liba Irang Asige Warushina Ama Purangna Legaka Amasung Punamina Honoring I Cherakta IT Alapka Koba Lupa Amana Honoriba Punamaka Ase Manghanaba Manipurda Kuna Maniriba Purup Senge Maraktage Maite Kaktabo Atamnana Mapam Karada Janglapa Yaroi Haiduna Waring Taurakliba Asidi Laibak Tivani Masida Manipurgi Ladiba Lengaka Asina Makatana Irang Ase Amok Toloktanaba Asigumba Akanba Wapam Tamliba IT Alep Komba Loba Ase Unlawful Organization Ni Haina Lautopio Haiki
Nakala muramda tharong amari leinana mahangna hai Manipur ase culture amasung sports na malemda masakta I haibase miyamna yanarawa wafamne wafam ase thauram khudingda sarug yariba singna adumak haiduna laglibani adubu Manipur gi mai purakliba sanaroi amasung ka artist singbudi kanana so mateng pangbida bugum uba phanglei Culture amasung sports ge oina leiriba mari leinaba department na kanba mieng sangbiduna tungda Manipur khaktana tana India pumbage mai purakadoriba sanore amasung artist singbo leptana mateng pangbiyo lamna masada sanaroi amana Manipur ge mapanda mana lauraka lakpada mahakpo miam sangtuna okpagi Sanaroi aduna mai pangnanaba honarakpada thengnarakpa awaba adudasu mateng pangbisi sanaroi sing ase ayambana leita lariba imungda pokpana sanapada mai pangnanaba honarakpada awaba kamarom mayongnai maram asina sanaroi singna waringai matamda mateng pangslaka Manipura amasung India ge mai purakpada mateng pangse haina mahna makata ki we have to look at the way that we have been started now, how to be. The people don't know that they have been up here, and no organization, I know. Young child, the 20 years ago, I know young to support you, I know. Manipur state asida mio lakh amaga makhairom leibada mio lesing tarataro rom tama unit disability ID certificate paidi aduga Ziripam district asidana unit disability ID certificate paiba masing henna likna leiba asige matangda yengsinaba Ziripam district asida lakpani haina person with disability ki state commissioner Waikom Birahari Singna ngasi Ziripam gi Lakhipoda leiba ICD campus ta pangthokiba paugi Paumi Singa unaba amada phondo bade mana makata haikibada disabled person singna UDID certificate pairabadi tungan ba hiram kya da kanaba pidi disabled person makal kumathoi lei masage certificate pai ba mui singna lebna larik tamba yauna government amade nan governmental society kya da kanaba pidi Lagliba Mars ke tangkon mapan amade kuntrada Imphal dagi Dr. Singh Laktuna Ziripam district asigilariba disability person sing assess tobage awareness amapang thokadi Madugidama restoration tobina ba Ziripam ge Lakhipoda leiba ARM complex da leiba ICD office da lakbiduna S Priyo Kumar Singha unaduna restoration tobina ba miam da pausanjari haina phongdoki Masigi paugi mi phamba aduda X Chairperson RCI, NEJCC Advisor, Memorial Award Committee, Laisram, Tokendra, Riki Amadi, ICTG official Singsu Saruyaki. Lebakasagi State Singna Kantaba section Mage, Mong Yaudana, Lemna Kudol Pibagi, Rasnitigi, Janabi Amalaglibasi, Lebake Sentungi Pibam, Pagaran ba amade workers da sohale haina Supreme Court na akan mamonda ninda taukre. Wapamasi Tamil Nadu Power Distribution Corporation Limited na consumer singe sentungi pibam nainadana electricity lamna pinanabagi tharang ama paikalakwaga mari lainana. Tangalakiba appeal amage hearing satabada haikibani. Top Court haikibada larababu sagot pipa haibasade government ke daitani adubo sentungi pibamba yang sandana consumer khuding bolemna electricity pakan ba haibasade rajniti ke oiba miyam bopalhan bane policy amane haiki Chief Justice Suryakant amasung Justice Joymala Vakji amasung Bipul Amp Pancholina Lebagasegi Stretching Revenue Deficit Tarapangatani adubo Employment Generation amasung Development Programs Paikhat Pagimuta Free Food Cycle Amadi Electricity PD Azagumba Lemna Piba Yentopa Asina Jati Asigi Centum Pagana Bagi Tabak Singda Tintale Haibagi Wakalon Thamki How's it going to be the Maruba Paw Amana Pizere? Chief Minister Wai Kemsana IDP Shinga interaction Taduna Awana Warisana Cray. Yaparel Academy Hanimington by Academy among us a coxing the Hangdo Cray.
Force Interaction and Sustainability haiba thimda World Anthropology Day tharom pangthokre. Loinana ITLF ase unlawful organization ni haina lauthopi haina mesha thongna jamna phundokre. Image PAODAM asegde matang sedaloi jare meng tabiri basungbo amukana kharum jare.